Akasvani Imphal Ngangom Kiran pau pajari ahanbada maruoiba pau. War against drugs ki campaign makhada haukiba sahi taretta lam acre lising taranipan satruk henbada tharamba poppy pambising yantatuna manghan krai. Raja sida Nonetha jila na khwaidigi saba mafam oire amasung BJP ki Om Birla amadi Congress ki K Suresh na lamba tonariba Lok Sabha ki adaksa ki mikhal ngasi pangthok lagani. Mukhyamantri Nongmeikapam Birengi lamjing makhada sangsiliba war against drugs ke sarukama oina raja sigi mafam kayada tharama poppy pambising yantatuna manghanbagi thabak khumang sauksin na sangsin mangamlei. Rajya Narcotics and Affairs of Border NAP ki report matung inna English ngani tara taretagi lisingani kulumdoi phawbugi manungda punna lam acre lising tarani pan satruk humphumari dasmik manga sinora tharamba poppy pambising yantatuna manghanki. Masigi manungda Kangpokpi jila na khwaidagi yamna lam acre lising mari chahum marputara taret dasmik mari sinora tharamba poppy pambising yantatuna manghanki. Masigi mathang dani shuba khwaidagi yamba oina Ukhrul jila dana lam acre lising ahum subna tarani panda tharamba poppy pambising yantatuna manghanki. Sorasanpur jila dana ahum suba oina lam acre lising ani chatruk marputara mapan dasmik nipan sinora tharamba poppy pambising yantatuna manghanki. Tengnopal jila dana lam acre lising ani chaunga Humputra manga Chandel jila dana lam acre lising ama chamapan marpunitoi dasmik manga chino Kamjong jila dana lam acre lising ama chupna nipunipan dasmik manga chino masung Senapati jila dana lam acre lising ama satruk marpunitoi da tharamba poppy pambising yantatuna manghan ki hairi. Anauba criminal law singi matang da miyam wakal tahanbagi thormama Senapati jila gi tongan ba mafam ahum da ngarang pangthokre Senapati district police na sinma thormadu Senapati police station Maram Bazar town hall amasung Tadubi police station da pangthokki. Mayai Kawasinja ki matang na miyam wakal tahanbagi thormama ngarang Narcotics and Affairs of Border NAP na sinduna Thawbal gi Anandapurna School of Sciences da pangtokre thormadu da NAP KSP Watham Basu amasung makok thongba official kaya sarkyaki. One Health Division National Center for Disease Control New Delhi National Health Mission Integrated Disease Surveillance Program Manipur amasung Program for Appropriate Technology in Health ka kusamna dungarang virtual oina capacity building session ama pangtokre thormadu da haksel gilam da thabak tori mioi sama kuntaruk umna sarkyaki. Imphal ki Hotel Imolesta ngarang abortion ki matang da Raja Thaki orientation program ama pangtokre State Maternal Health Division State Health Society National Health Mission na Institute of Social Research and Development ka punna sinba thoromadu da tongan ba jila singiche medical officer sing yauna makok thongba official kaya sarkyaki. National Health Mission Manipur gilamjing makha da AVBD Thawbal District Branch na State Blood Cell ga punna sinduna ngarang Thawbal District Hospital da nomuyoiba lemne idan tawgi camp ama pangthokre thorung saruk ama oina idan tawgi matang da akhang ahisingna wa ngangki. Senapati jila gi Katomai amasung Katomai Center da ngarang Senapati District Police Senapati Police Station amasung sama humputra humdoi shuba CRPF ki apun kangbo mana yum changduna thibam gi thawuk chathakre adumanak mifa mipun gi pawdi laite tabiriba pawsi Akasvani Imphal dagini. Raja sida Nonetha jila na khwaidigi saba mafam oire Rajya Environment and Climate Change Directorate ki pauna hai Nonetha jila da ngarang sabag sang Celsius degree kunthra nipan dasmik ani ahumoi ki Kangpokpi da Celsius degree kunthra mathoi dasmik manga mapal Imphal East da Celsius degree kunthra nithoi dasmik sino mapan Imphal West da Celsius degree kunthra mathoi dasmik amani pan Sorasanpur da Celsius degree kunthra mathoi dasmik sinotar yauna saki Bishnupur amasung Senapati dana Celsius degree kunthra amasung Kakshing dana Celsius degree kunmapan dasmik mari taret yauna saki hairi. Thawbal jila gi Deputy Commissioner Ahantam Subhas na Sabhavati wedang rang pangtokhi bami phamamana jila asigi manungda tongan ba department sing makhara paikaliba scheme sing phibam hanna yangsin krai mifamadu da Sri Subhas na taranipan suba Lok Sabha mikhal mai pakna pangtokna bohana bada jila asigi official sing na laukiba thodang bu thagat pa phongdokki. Department sing na magamaga mateng pangna duna sarkar na miyam gi damuk thadar pa scheme amadi project sing phangpham thokpa miyam da soidana phangna na bohana bada Deputy Commissioner na poktak sing piki.
जिला असिगी मनुंग हांगदोक्लिब रिलीफ कैंप सिंग फिवम सु हन्ने यंगसिनबग लोइनना मरि लेनब डिपार्टमेंट सिंग मखा ताना मतेंग पांगनबसु श्री सुभाष न खंगनकी Taranipan suba Lok Sabha gi adak sakhananaba mikhal ngasi pangthoklagani phamasigidamak NDA gi mirap poina BJP gi mamangi tamda swadak soikraba Om Birla na mirap oiri amaromda Birodhi India Bloc yoina Congress sadasya K Suresna pham asigidamak mirap oiri Sarkar amasung Birodhi gi marakta adaksagi phamgidamak ngarang yanaba ama purakpa ngamkhidabadagi mikhal pangthokpata taki Sangsad ki mapana wangangbada Kendra gi mantri Piyush Goyal na hai Kendra gi mantri Rajnath Singh Amit Shah amasung JP Nadana Congress losing ba KC Venugopal amasung DMK gi sarasa TR Baluga hiramasigi matangda wari sanaki adumaina makhoina Om Birla bu Lok Sabha gi adaksa oina laukthoktringaida Deputy Speaker gi ming laukthoknana ba dabi tauki Congress losing Rahul Gandhi na hai Lok Sabha ga daksa phamgidamak NDA gi mirap ta sogat na thorang tawduna lay adubu upadaksa gi phamasi Birodhi mirap ta pigadabani Maraga sida Lok Sabha da ngasi maru oiba hiram kya lakhut kadori basi gi yanglaga Congress na whip jari kre Lok Sabha da Congress ki sadasya sing ayuk pung tara mathoi gi sabha gi mifam loidrio phau laina na ba dol gi chief whip Kodi Kunil Suresh na cheroloma thokre ICC Men's T20 Cricket World Cup के semi-final lineup sample लोइरे आहन semi-final दा लाखलिब सोल सिनेमिटा South Africa गा Afghanistan गा सानेगनी अनिसुम semi-final दा नमित असिमा किनुमिदांग पुंगनी पांदा भारत के इंग्लैंड गा सानेगनी ngasi ponga pause singmar oi pausingenam haujek Nongmeikapam Bedamani leire Bedamani Thagachari Kiran Pongnafamda Central Force Tamjilapa Yaroi Khulngakpa Faba Yaroi Haina Mafam Kayada Rally Chatkre Haina Ahan Headline Tauri Sangai Express Manipuri da Angomcha Bimol Akoizam Alfred Kangam Athar MP Oina Wasak Lokre Bimol na Mitay Londa Alfred na English da Pawasi People's Chronicle Winland Pau Ichel Express Sanalebaki Ahan Headline Oina Fongli Sangai Express English Edition dana Anisub Headline Tauri Sana Lebakta Mahoksagi Oiba Toksil Season Aduna Saring Macha Lore Haiba Pauche Asigi Ahan Balamai the Fongli Naharol gi Togdangda Lebak Asida Ahan Boina Lok Sabha Speaker gi Mikhal Pangthoklagani Haina Ahan Headline Tauri Manipur News ta Jiribamda Santi Hanjilakle Lanjena Rubasing Mayum da Hanjin Hanba Haure Police na Pung Kunmari Ngak Seli Haina Anisub Headline Tauri Manipur Melda National Institute of Technology NIT ki Director Professor D. Somaya Juluna Raizapal Unakibagi Pauna Ahan Balamai the Fongba Tengnari Pawasimak Morning Bell the Sufongli Ichel Express ta Minister Biswajit Speaker gi Yumda Thomjin Kre Narco Terrorist Sing Muthatpa Ngamloidaba Oiragadi Wail Thauda Miam the Sinabiro Haina Ahan Balamai the Fongli Huenlan Pauda Manipur gi Chief Minister di Mikhal gi result laukthokpa numita resign toramba yarabani haina CPI gi National Council gi Secretary Palak Sen Gupta na phongdokiba wafam amana anisub headline tauri Tamilong da phongba pauche Ganfew Melda mayai kaba chinjak amadi illicit trafficking gi matangda bike rally ama chatkibagi pauna maroiba pau ama oina phongli Tamilong Times ta Manipur gi MP Dr. Angomcha Bimol Akoizam amasung Alfred Kangam Athar Speaker Bhartu Hari Mahatab ki mamangda wasak low ki bagi pauna ahan headline tauri Senapati da Fongba Hill Hornbill Express ta Manipur gi MP Anina wasak loba matamda Parliament manungda Manipur haina law ki bagi pauna ahan headline tauri Kiran Thagachari Bedamani Aroi Bedamaru pau amohanna War Against Drugs ki campaign makhada hokiba sahi taretta lam acre lising taranipan chatruk henbada tharamba poppy pambising yantatuna manghan krai Rajya sida none jila na khwaidi ki sabu mafam oire amasung BJP ke Om Birla madi Congress ke K Suresh na lamba tongnariba Lok Sabha ke adhyaksa gi Mikhal ngasi pangthok lagani Paulo Jare